Lakhipuronline puthokchaba September gi tang 13 nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao UPSC na lauba Civil Services Examination lising anika kun gi final result ta Assam dagi ani mai paklakpagi pau phangli. Lamyan ba hizam irabot amadi kabi hemango bisas ki mapok thoram khorirol sanglen Lakhipur da pangthokre. Loan gi issue gi matang da amsu na miyam gi oiba mifam leptana pangthokli. Under 25 men soccer tournament lakliba October ki kunithoi dagi tolen khunda pangthoklagani. Hozai gi tongya khungangda late Saidur Rahman football tournament lising ani ga kunmathoi sanaba hokre amasung Assam da miyoi chahum ga mutra manga gi masada COVID ki anuba case thengnakre positive oibagi chang chada suinota samik taret ama oiri. Hauzik mapung oiba pau tabirasi. Union Public Service Commission UPSC na lauba Civil Services Examination 2020 ki final result lauthokibada Assam gi nupa ama nupi amaga punna ani mai paglakpagi pau phangli. Amana Hailakandi jila gi rank chaniga marfu humdoi Ahmad Hassanu Zaman Chaudhuri ni aduga atopa duna Assam Police ki Special DGP GP Singh machanupi rank marfu taraga taret Aisariya ni Ahmad Hassanu Zaman Chaudhuri Hailakandi jila gi Lakhiribon dagini Mapa Zakir Ahmad Chaudhuri Assam Electricity Grid Corporation Limited ki potharaba engineer ni Barak Tampak ki oinadi mahakna anisuba mai pakpani mahaki mamangda Barak Tampak gi Bikram Koiri Civil Service Examination da mai pakhe hojikna Majuli gi Deputy Commissioner oiri Hassanu Zaman Chaudhuri na mahaki mai pakpagi matangda self study amasung discipline haibasi yamnamak mathautai hairaduna asumna phongdorakhi. Ami class 10 Kendriya Vidyalaya Silchar teki korchi abade class 12 Aya class 10 Kendriya Vidyalaya Silchar dagi pass tauki class 12 na Guwahati National Public School dagi aduga Jamia Millia Islamia New Delhi dagi Mechanical Engineering da BTech loisinki Igno dagi Political Science da MSc loisile mai pakpagi damakti self study amasung discipline asi yamnamak mathautai. They will face the situation like downside. So whenever they see a downside, they should not give themselves up. So disheartened now ibali ami koimu सबसे motivate रखता यानी civil service is a very noble job and is most prestigious job in the country. से सबसे निजोके motivate करता hopefully they will clear. The self study is the best way. Self study सा अपने इटा बहुत कष्ट हुई इटा बखरा discipline को जरूरी इस एग्जाम में मुझे self study and discipline इटा ताकि any candidate can clear this exam. Panbayai Union Public Service Commission UPSC na lauba Civil Services Examination 2020 ki final result aduda Manipur dagi taruk yarakhi makoi sing adudi Parikhit Thaudam rank Khompu Waikhom Nidia rank Chamag Marfu Haigruzam Prosenjit rank Changmagam Humbutra Nipan Khetrimaim DP Chanu rank Chatruk Kunmathoi Haching Hoi Haukip rank Chatruk Humbutra Humdoi aduga Laurembam Nelson rank Chatret ke Yankhaitaret ni Jananeta Irabot Memorial Society na sinduna Lamyan ba hizam Irabot ki chamaga kunmanga suba amasung Kabi amasung saisakpa himango bisas ki chamaga kuntramapan suba mapok thorom Khorirol sanglen Lakhipur da loop ki president Barak Khan mifam mapoiduna pangthokre thorom haugalakpada Lamyan ba ani gi saktamda laisu amasung maira katuna ikai khumna jaki Thauramda athoi balengbirakpa oina Professor G Narahari Sharma na wangangki Lakhipur gi saknairaba ani advocate Thoidingjam Dhirendra amasung Samaj Sevika Jharna Rai Chaudhuri bu Jananeta Irabot mana lising aniga kunma thoi piduna ikai khumnaki Thauromasida Ingudam Binod Khaidem Gaurahari Sagapam Biren amasung Moirangthem Sobita Khaidem Hemolota Brojeshwari Devina chingba miyoi singna Thauramga mari lena wangangki mifam loiselakpada Ingudam Binod bu President Professor G Narahari Sharma Khaidem Gaurahari amasung Kangabam Biren bu Vice President amasung Sagapam Biren bu General Secretary khanduna mikok kunma thoina saba lupasigi anoba body amasu semki loinana Barak Khan TH Dhirendra Babatombi amasung Srimati Jharna Rai Chaudhuri bu lupasigi advisor oina khanki All Assam Manipuri Students Union Amsuna Miyam gi oiba mifam leptana pangthokli
ngarang thangje numita silchar gi manung chana leiba berakhal khulda amsu amadi karta memorial club anina khusamladuna manipuri lon gi issue kaya gi matangda mifam ama pangthokre amsu gi general secretary kabrabam bikramjit club ki president moirangthem krishna mohan amsu gi ex general secretary konsam biswajit amadi khoidongbam upendra na chingba mioi kayana mifamda sarugyaki loinana amsuna taliba manipuri lon associate official language oibagi demand amadi job advertisement khudingda manipuri lon yahon bahaiba demand asi saukutki makha tana changsin gadaba thabak thoram singda amsu gi angamba mateng pangani haina club asina amadi khul asina su mifamda warep lawki hairi Assam Soccer Futsal Association Kasar District Futsal Committee na silangduna amasung Young Farmers Club Tolengram na yumbu oiduna lagliba October kitang kunithoi dagi hauduna ani suba late Ngangom Nilasing and Ngangom Ongbi Leikham Devi Memorial Under 25 Men Soccer Tournament cum Selection of Kasar District 2021 pangthoklagani entry form gi damak M Prajakobin mobile number 7086540907 S Birachandra mobile number 936550291 NG Brajakishore mobile number 8638557078 H Joy Kumar mobile number 96136846665 NG Santi Mohan mobile number 60025694434 A Santi mobile number 60015888375 number asida pau phone na bahairi Assam Hojai gi Tongya Rising Club na silangduna Tongya khungangda chathariba late Saidur Rahman football tournament listing ni kunma thoigi September gi kunmanga thangje nimita sanakiba match ta Kathal Toli Friends Club and Library na Milik Bosti FC bu tiebreaker da Panjal Mari ani da maithiba piki tournament asida ngasi Pochim Begawga Dopka ga sanaragani Assam dangarang mioi chohum ga humbutra manga gi masada covid positive oiba thengnakre positive oiba gi chang chada 0.8 ama oiri Assam dangarang mioi mari laichada sina leikidaba ga loinana leikidaba gi apunba masing lising manga chanipan ga kuntranipan sukre Manipur gi haksel loisang na thokpa pau matungina mioi chani ga kunmapan gi masada ngarang covid-19 positive oiba thengnakre laichada sina ngarang Manipur da mioi amata sikhiba gi pau leite Aroibada maroiba pau amokhanna UPSC na lauba Civil Services Examination lising ani ka kungi final result ta Assam dagi ani mai paklakpagi pau phangli Lamyan ba hizam irabot amadi kabi Hemango Bisas ki mapok thoram khorirol sangle Lakhipur da pangthokre loan gi issue gi matang da amsu na miyam gi oiba mifam leptana pangthokli Under 25 Men Soccer Tournament lakliba October gi kunithoi dagi tolen kunda pangthoklagani Hojai gi Tongya khungangda late Saidur Rahman football tournament lising ani ga kunma thoi sanaba hokre amasung Assam da mioi chahum ga mutra manga gi masada covid ki anuba case thengnakre positive oibagi chang chada 0.8 ama oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asida loijare